National News da Sangai Express da Kashmir da kapnabada Laskar gi terrorist sire. Jammu and Kashmir gi Pulwama district da thokiba security force singa nongmai kapnabagi thodok amada Laskar I toibagi terrorist ama sikre haina official sing ngasi phongdokre police ki wangang loi amana phongdokpagi matung inna nongmai kapnabagi thodok adu kha thangba Kashmir da leiba district sigi Arihal khunda thokivani wangang loi duna haiki Arihal khunduda terrorist sing leire haiba akaknaba paw phangbadagi security force singna ngarang khun adu question baga loinana operation sathaki operation adugi manungda khunduda lotuna leiramba terrorist singna security force sing tamna nongmai kapsilaki haina phongdokladuna mahakna haiki nongmai kapsilakpadudagi security force singna handuna kapnaki wangang loiduna haiki nakal anigi marakta kapna baduda terrorist amasiki leiki draba terrorist adugi mameng Kifayat Ayub Ali kawi Sopian district tagini Pinjura degini haina phongdokladuna wangang loi adun haiki mahak lona athingba thamkraba terror loop Laskar I toibagi member ni mahak na haiki police ki record matung ina Ali terror ga mari leinana crime kayamukta chenaba misakni thodok thokpham dudagi pistol ama magazine ani maru manga amasung grenade ani yauna khuchu khulai amasung atei aina yadaba potlam kayamuk phangki haina su mahak na phongdokli